ꯉꯁꯤꯁꯦ ꯏꯆꯥꯅꯨꯄꯥꯒꯤ ꯑꯦꯅꯨꯋꯦꯜ ꯗꯦ ꯐꯪꯁꯟ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯒꯤ ꯌꯥꯎꯕ ꯆꯠꯂꯤꯅꯦ. ꯌꯥꯝ ꯇꯟ ꯆꯠꯂꯤꯅꯦ. ꯃꯤꯠ ꯏꯁꯥꯒ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯨꯗ. ꯑꯗ ꯃꯇꯦꯛ ꯑꯃ ꯂꯧꯍꯧꯔꯦ ꯊꯣꯛꯑꯝꯗꯥꯏꯒꯤ. ꯆꯪꯂꯝꯃꯣꯏꯅꯦ. ꯆꯪꯍꯜꯂꯝꯃꯣꯏ. ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯕ ꯀꯩꯅꯣ. ꯆꯪꯕ ꯌꯥꯕ꯭ꯔꯣ? ꯃꯤꯅꯒ ꯍꯦꯛ ꯐꯥꯕꯅꯦ. ꯁꯤ ꯍꯣꯜꯗ ꯑꯣꯏꯔꯝꯗꯦ. ꯃꯅꯨꯡꯗ ꯑꯣꯏꯖꯥꯠꯂꯣ? ꯐꯥꯕꯁꯨ ꯇꯧꯕꯅꯦ. Sudah dia holder deh. ꯃꯅꯨꯡ ꯍꯣꯜꯗ. Ay kaki. Ay ne kaki ama itu. Parla tu ni berapa? Ini lagi tu. Mana? Chua jam jam. Ang tanglo hondo. Tôi không được hôn hôn. 그럼데노. 시골 가. Last video ko. 저거지 너 전화간다 이니다. 저번에 저 가자 갈라가 팜제. 아메 와이다. 지금 와이 밥 어디 있잖아 저. 마타이다 아니 항이제. 또 저기들 아들 밥은. 프로그램 tꯧꯕ ꯍꯧꯔꯦ. ꯄ꯭ꯔꯤ ꯅꯁꯔꯤꯒꯤ ꯑꯉꯥꯡꯈꯩꯒꯤ ꯖꯒꯣꯏꯅꯤ. ꯅꯨꯡꯁꯤꯃꯟꯗꯅ ꯁꯨꯝ ꯅꯝꯕꯅꯤ. ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯈꯨꯠ ꯑꯃꯨꯛ ꯂꯦꯡ ꯑꯗꯒꯤ ꯃꯈꯣꯡ ꯑꯃꯨꯛ ꯂꯦꯡ ꯇꯧꯔ ꯁꯥꯕꯁꯦ ꯎꯕꯗ. ꯁꯤꯅꯤ ꯏꯆꯥꯅꯨꯄꯥꯒꯤ ꯗꯥꯟꯁ ꯑꯣꯏꯗꯣꯏꯅꯤ. ꯁꯣꯟ ꯃꯇꯥꯏꯗ ꯔꯦꯠ ꯂꯤꯠꯂꯤꯁꯦ. ꯁꯥꯔꯤ ꯃꯥ ꯌꯥꯝ ꯀꯟꯅ ꯁꯥꯔꯤ. ꯃꯣꯏꯒꯤ ꯖꯒꯣꯏꯁꯤꯅ ꯈꯔ ꯑꯊꯦꯡꯕꯗ ꯑꯣꯏꯅ ꯇꯧꯔꯦ. ꯉꯥꯏꯕꯗ. ꯂꯥꯁꯇꯕꯨꯗꯤ ꯁꯥꯔꯦ. ꯆꯤꯅ. ꯅꯣꯡꯃꯤꯅꯨ ꯌꯨꯝꯗꯗꯤ ꯁꯥꯎ ꯌꯥꯗꯦ. ꯏꯕꯣ ꯅꯪꯒꯤꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯕꯨ ꯌꯥꯗꯦ. ꯁ꯭ꯀꯨꯜꯗ ꯌꯦꯡꯉꯣꯅ. ꯁ꯭ꯀꯨꯜꯗ ꯌꯦꯡꯉꯦ. ꯃꯣꯏ ꯒ꯭ꯔꯨꯞ ꯗꯥꯟꯁꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯏꯕꯨꯡꯉꯣꯒꯤ ꯗꯥꯟꯁ ꯂꯣꯏꯕꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯁꯦ. ꯊꯦꯡꯉꯦꯅ ꯍꯣꯕꯦ ꯊꯣꯛꯂꯛꯑꯦ. ꯃꯥꯅ ꯑꯃꯨꯛ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯅꯤꯡꯉꯥꯏꯃꯨꯛ ꯇꯧꯔꯦ. ꯃꯄꯥꯅ ꯊꯦꯡꯉꯦꯅ ꯍꯣꯕꯦ ꯑꯗꯨꯝ ꯍꯜꯂꯛꯑꯦ. ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯆꯥꯒꯦꯒ ꯊꯛꯀꯦꯒ ꯉꯥꯏꯍꯥꯛ ꯍꯔꯥꯎꯔꯤꯉꯩ ꯂꯩꯔꯝꯅꯤ. ꯉꯥꯏꯍꯥꯛ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯆꯥꯒꯦ ꯑꯃꯨꯛ ꯍꯥꯏꯔꯅꯤ. ꯒ꯭ꯌꯥꯟ ꯇꯥꯄꯣꯠꯇꯦꯗ. ꯆꯣꯡꯉꯨꯕꯒꯤ ꯋꯥꯔꯤ. ꯑꯗꯨꯒꯤ ꯏꯃꯥꯏꯆꯥ ꯂꯥꯎꯅꯔꯤꯅꯤ.
ꯀ꯭ꯂꯥꯁꯔꯨꯝ ꯆꯪꯒꯤꯔꯣ? चल थोले युमदा हंदोरे